ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯍꯟꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯕ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯁꯨ ꯏꯆꯟꯁꯤꯡꯕꯨ ꯉꯥꯡꯉꯛꯄ ꯊꯤꯅ ꯍꯟꯊꯅ ꯌꯦꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯉꯥꯡꯉꯤꯕꯁꯦ ꯌꯦꯡꯉꯣꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯁꯤꯕꯨ ꯑꯣꯛꯇꯕꯤ ꯉꯥꯛꯇ ꯉꯥꯏꯔꯕꯣ ꯑꯩꯈꯣꯏ ꯏꯆꯜꯁꯤꯡꯁꯤꯕꯨ ꯑꯣꯛꯇꯕꯤ ꯉꯥꯛꯇ ꯉꯥꯏꯔꯕꯣ ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯣꯏ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯁꯃꯥꯖꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯒꯤ ꯁꯃꯥꯖꯁꯦ ꯈꯨꯟꯅꯥꯏꯁꯦ ꯁꯤ ꯌꯧꯅ ꯆꯤꯡꯊꯔꯦꯕ ꯑꯗꯨ ꯏꯆꯜ ꯏꯆꯦꯁꯤꯡ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯌꯥꯝꯗ ꯁꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯕꯤꯗ ꯑꯍꯣꯡꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯍꯥꯔ ꯌꯣꯟꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯨꯗꯤ ꯇꯧꯒꯅꯨ ꯇꯧꯁꯦ ꯂꯥꯡꯁꯦ ꯐꯖꯕ ꯎꯠꯁꯦ ꯃꯐꯝ ꯃꯇꯝ ꯈꯤꯇꯪ ꯅꯥꯏꯁꯦ ꯍꯥꯏꯕꯅ ꯍꯟꯖꯤꯟ ꯍꯥꯏ ꯌꯥꯝ ꯍꯥꯏꯔꯒꯁꯨ ꯍꯩꯄꯥ ꯁꯥꯏ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯒꯦ ꯉꯥꯡꯉꯁꯨ ꯍꯩꯄꯥ ꯁꯥꯏ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯉꯥꯡꯉꯔꯣꯏꯒꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯌꯧꯅ ꯃꯤꯅ ꯎꯁꯤꯠꯇꯕꯗꯣ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯧꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯤꯡꯁꯦꯟ ꯆꯜꯂꯒ ꯊꯝꯃꯒ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕ ꯄꯨꯡꯍꯥ ꯍꯥꯔ ꯌꯣꯟꯕ ꯄꯣꯠꯁꯤꯗꯤꯅꯦ ꯃꯒꯨꯟ ꯂꯩꯇꯕꯅꯦ ꯑꯗꯨ 이천진 ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏ ꯉꯥꯡꯉꯔꯣꯏꯒꯦ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔ ꯉꯥꯡꯉꯦꯅ ꯌꯥꯝꯁꯨ ꯉꯥꯡꯕꯤ ꯍꯩꯄꯥ ꯁꯥꯔ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯂꯩꯇꯕꯩ ꯉꯥꯡꯉꯛꯏꯅꯦ 이천진ꯗ 이ce진ꯗ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯕ ꯃꯒꯨꯟ ꯂꯩꯇꯅ ꯑꯣꯛꯇꯕꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯈꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦꯕ ꯑꯗꯨ ꯈꯟꯅꯕ ꯊꯕꯛꯁꯦ 이철 이ce진 ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ 이철 이ce진 ꯈꯔꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯆꯤꯡꯊꯔꯦꯕ ꯃꯤꯇꯣꯞꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯦ ꯅꯣꯏ ꯈꯤꯇꯪ ꯈꯪꯉꯨ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯗꯨꯒꯤ ꯃꯤꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯉꯛꯏꯕꯅꯦ ꯍꯥꯏꯁꯦ ꯅꯣꯏ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯩꯈꯣꯏ ꯉꯥꯡꯉꯔꯣꯏꯒꯦꯕ ꯉꯥꯡꯕꯗꯣ ꯌꯥꯝ ꯉꯥꯡꯉꯦ ꯍꯩꯄꯥ ꯁꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯉꯥꯡꯉꯔꯣꯏꯒꯦ ꯅꯣꯏ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯄ꯭ꯂꯤꯖ 이천진 ꯌꯥꯏꯐꯔꯦ